State asida Article 355 Chatnei Haina Bjp Manipur ge Spokesperson amana Phongdokhiba aranba wapham adugi matangda party ne action loudrabadi BJP Aranbada Pukning Thougatpa party oina lougani haina MPCC ge Working President Kh Devbrata na phongdorakli ngarang thambal sanglenda pangthokhiba paugi mifam amada BJP ge wangangloi anina phongdokhiba wapham sing adugi matangda sengdokladuna wapham asi mahakna phongdokhibane paugi mifam aduda Devbrata na hai mamang chahi budget session da Congress Party ke Deputy CLP leader na state asida Article 355 chatnabra haina hangba matamda Chief Minister na chatna de haiba wapham house da thamkrabane laibak thibadi ngarang thambal sanglen da pangthokpa paugi mifam amada BJP ge spokesperson namana state asida Article 355 chatnai state ki law and order asi center na pairaga administration na state government na pairi haiba wapham string media da phongdorakli asigumba aranba wapham phongdoktuna miyambu lana lamjing liba spokesperson asigi mathakta BJP na kari action laukhat kadagi haiba adude yengba tare karigumba matik chaba action laukhatragana BJP asi Aranbada Pukning Thougatpa amade mathongkhokhtaba party amani haina lougane Congress Party ki MP Dr. Angomcha Bimola Poizamna Parliament khulngakpa sing ase khutlai paibo oina uhalle haina BJP Manipur gi wangangloi aduna thamkiba wapham ado laibak thibane mamang chahi gi budget session da Congress Party ki Deputy CLP leader na khulngakpa sing kannaba akhanaba ek ama semsi haina house da thamba laikre masida sunatana tungan ba TV discussion nama de paugi mifam na chingbada khulngakpa sing kannaba wapham pukhatpa laikhrabane Congress Party na khulngakpa sing idamag phongdokhiba wapham sing BJP Manipur gi wangangloi adina ningsing lamlabade asigumba miyam bulana lamjingba yaba wapham sing phongdok lamloi haina Devbrata na makha takhe BJP men na chief picture chanare amuksu hairi law and order na center na paire aduga administration na koi na tauri state na tauri hai sibo constitution da karma hum da yauge article 355 invoke to gi paper order le ga di amane ba adusu mase tauna de ba tauna tab du na le ba taungam da le si so ana punamak se koi na tension jaraga asigumba mathong hok to press conference na chingba nam dana tauba aduga prajabu lana lana lamjing na hona punamase Congress Party na hakna lawi amusung condemn tawi 355 matanda honorable CM na house da chanade haigi badu chani haina ngasi pibitaragadi BJP Party na makhoi gi wangangloi ani gi mathakda kari action lakhot kadage haibise boju yengini aduga karigumba matik saba lakhot action lakhot bangam de party ase mathong hoktaba oidaba ngang muda encourage to party ne lougani